이거라 찍는 거가 아이고 시험보자 신한 독비마 시험바 라이가 시기 홍보는 미러시다 머니푸르기 동안과 아픔들이 야는 섭나이라바 구루싱 아이가싱 라이 하이바 아직 라이 티바 누구로나 티타기 람다 섭나이라바 그야마 랭비리 반대들에다 습선다 아무나 너무 냠나가 라이브로 좀 싱글로나 랭션을 벗어봐시다 이런 것들을 들으시 한 먹다다 거의 유직 먹기 여럽들이 그렇거든요 여기 같이 집에서 그들과 아몬비나 대비 그러니까 프레시덴트 비기다비 어디가다가 TR Ramesh Mente, Honorable Pradhan, Loyana, Lengbir Ava, Son Lenchen Bigarava, Kai Kunazarava in Maro, Sri Guru Mayum Togi Sharma, President Kalabi and Manipur Bha, Loyana, Guru Hal. श्री अजा लाखपति सिंह संगीनाथ अकादमी अवार्ड लोनदी हमदबनीना सुचना लेंशन बीरीब कई खुनजरब यामलबा कोई छनायरबसिंगो हान मक्तदा सिंगलाय फंबगी थोरमसिगी 신절이와 기매개들이 따라하는 옥절이 너희는 ngasi pamam langda chumla phombesu pyobigene na lembira kiba andho me kai khunazaraba alaman brahman bishop singh amrawana lengtana sambala phombesu yobine na lembira iba lai guru jon singh taram okseri kunana himayvel station the biriba punamagna samba lai phombesuda yogi ne na pirvase masida phombugi maike degi sinjari bagi maike degi taram okseri loina na ai khadang mi khadang asisi yam mani na bakta yami kambi gedaba yami sabjana ai maike degi chekke na mani dang sabha degi lokjade ya ba sabha degi ni chekke subal hai kasi govind lila martasi anasu begoli bhars degi कोई वजह के बाबना फंगी घरवने मथक्ता अदुगा हदक ना फंगी दिसिना हो संस्कृत की श्लोक सिंह की श्लोक आबरी दगी फंगी बने हदकी अर्थ तो भी बने अदना अस्तकार की सेवा की मरिय से मछली आमना मर सुबा यामना मपुंग भावा मणिपुर की गौड़ संप्रदाय की लाइबा सुबा गुरु की आगे लोरगा या लोरगा अदुम्बा प्रणालिकागी हस्तकाल कालिपांगी सुमसेबागी मरमसेले मसिदा मपुंग भार सदुना इरबा सुबा लाइक अमा फंगी बसे मसिगी याम तांगना थोपने ने इदगे मरमदना पजाबसु आइना यामने काई खुनजे लोइना नमतुंग दसुइबा ngamba hoisenu
하여튼 이 서로 힘든 적에 아주 그러나 매한 끊어먹고 아무까 하나 따라하면 옥제리 그리고 여기비다 럭제리 그렇게 부탁했어요. Yai berapa soal thani soal lising ini kolom doi firing pun matoi pan kan ngajing nimda sida tak sare amadi niam dak sin nazare
ꯃꯁꯤ ꯄꯨꯊꯣꯛꯄꯤꯔꯤꯕ ꯈꯪꯕꯤꯔꯤꯁꯦ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯄꯦꯜꯂꯤ ꯄꯤ ꯂꯩ ꯃꯤꯠꯇ ꯄꯤ ꯇꯥꯏ ꯊꯃꯣꯏꯗ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯕ ꯌꯥꯗꯦ ꯈꯨꯡꯒꯪ ꯃꯆꯥ ꯂꯥꯛꯈ꯭ꯔꯕ ꯈꯨꯡꯒꯪꯁꯤꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯀꯂꯥꯒꯤ ꯃꯔꯝꯗ ꯐꯥꯎꯔꯕ ꯑꯩ ꯃꯤꯡ ꯂꯣꯏ ꯄꯟꯖꯔꯕꯗꯒꯤ ꯑꯇꯩ ꯃꯔꯝꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯃꯤꯡ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯂꯝꯕꯤꯁꯤꯡꯁꯦ ꯏꯆꯝ ꯆꯝꯕꯗꯤ ꯌꯥꯎꯗꯕ ꯃꯌꯥꯝꯁꯤꯅ ꯃꯥꯅ ꯏꯖꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯕ ꯐꯣꯡꯉꯨꯔꯁꯦ ꯂꯤꯡꯕꯤꯔꯤꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯒꯤ ꯂꯝ ꯇꯣꯜꯂꯕꯅꯦꯅ ꯅꯨꯡꯉꯥꯏꯖꯩꯌꯦ ꯑꯩ ꯄꯦꯜꯂꯦ ꯄꯨꯟꯁꯤꯁꯤ ꯃꯍꯩ ꯌꯥꯜꯂꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯔꯥꯟꯕ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯉꯁꯤ ꯂꯦꯡꯕꯤꯔꯤꯕ VIP ꯇꯥꯡꯕꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯃꯗꯤ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯊꯝꯕꯥꯜꯒꯤ ꯕꯣꯟꯗ ꯈꯣꯏꯃꯨ ꯃꯌꯥꯝ ꯄꯥꯏꯔꯛꯇꯧꯔ ꯂꯦꯡꯕꯤꯔꯤꯕ ꯕꯩꯁꯅꯣꯞꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯤꯁꯦ ꯕꯩꯁꯅꯣꯞꯁꯤꯡꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯏꯌꯥꯗ ꯅꯥꯄꯤ ꯆꯤꯛꯇꯅ ꯀꯪꯇꯩ ꯐꯤ ꯍꯥꯞꯄ ꯈꯨꯔꯨꯝꯖꯔꯤꯌꯦ ꯕꯩꯁꯅꯣꯞꯅ ꯌꯣꯛꯄꯤꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯇꯩ ꯃꯔꯝ ꯂꯩꯇꯦ ꯕꯩꯁꯅꯣꯞꯇꯨꯅ ꯇꯧꯍꯟꯕꯤꯕꯅꯦ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯃꯤꯡ ꯊꯣꯏꯅ ꯄꯟꯖꯔꯁꯨ ꯄꯨꯟꯅ ꯈꯨꯔꯨꯝꯖꯔꯒꯦ ꯑꯩꯅ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯍꯥꯡꯇꯣꯛꯄꯤꯔꯦ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕꯁꯤ ꯈꯛꯇꯗꯤ ꯑꯗꯨꯅ ꯃꯁꯤ ꯃꯈꯥꯒꯤ ꯅꯩꯅꯕꯗꯨꯗꯤ ꯃꯌꯥꯝꯅ ꯅꯩꯅꯕꯤꯔꯣ ꯂꯥꯏꯔꯤꯛꯁꯤꯗꯤ ꯑꯁꯇꯥꯀꯥꯜ ꯃꯍꯥꯛ ꯀꯥꯏꯕꯅꯤ ꯃꯍꯥꯛ ꯀꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯔꯁꯒꯤ ꯃꯁꯛ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯔꯁ ꯉꯥꯛꯇꯅꯤ ꯃꯁꯤ ꯉꯥꯡꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯦꯞꯄꯟꯗꯤ ꯎꯕ ꯐꯪꯉꯔꯣꯏꯗꯕ ꯀꯔꯤ ꯂꯩꯒꯦꯅ ꯃꯅꯨꯡꯗ ꯌꯦꯡꯕꯤꯔꯗꯤ ꯔꯁꯀꯤ ꯃꯄꯩ ꯃꯌꯥꯝꯁꯦ ꯎꯕꯤꯔꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯔꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯁꯤꯒꯤ ꯅꯩꯅꯕꯗꯤ ꯃꯌꯥꯝꯅ ꯅꯩꯅꯕꯤꯔꯣ ꯍꯥꯏꯕꯗꯤ ꯑꯇꯩ VIPꯒꯤ ꯂꯦꯡꯕꯤꯔꯤꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯔꯤ ꯁꯤ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯦꯟꯕꯤꯌꯨ ꯑꯃꯨꯛꯁꯨ ꯍꯟꯅ ꯑꯩꯅ ꯃꯌꯥꯝꯗ ꯉꯛꯇ ꯐꯤ ꯍꯥꯞꯄꯒ ꯈꯨꯔꯨꯝꯖꯔꯤ ꯁꯤ ꯍꯥꯏꯅ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯤ Thank you.